Good morning ma'am. Asigi blog se nga tekpadagi hawrage Anuwagi ngani kandala ngapai leire akoi kandala hayabo ko aduga atika fresh natani ase nga se hawre Anuwagi ni nane to fresh ko ore hawre kandala asigi se kaya ga thambi ni kamaga puti lamundagi pani ado baga thara yoli yong na putiga mukangaga laure si yai salani kandu thongada yai hapa chana bagena nang lupa cham gi laure ade na seri sande ni na bazaar ni ni paluka bi le paluka bi ko gum to bani ne ado paluka bi do ka idana kaya pangko ko ma mapun yoli se ase bazaar ni bazaar tawa ka da halani ai ngale re ko sele nam yumi tanse yumi osale puthi selipa chamgi aidi si upajam pigrasu ba ko adum oisu oije khoida doidi hausu hauba yasan tamadi adum kangchoi da hapa yare nga kangchoi ji nga yawdi hautamina ko atawdi nongmani ni khak leram aga adum kanchan gi bedo haubo waleyeba ano sina muka nga leire upajam gini seso dei muka nga sidai su acho khara khallaga yaisalane do puthi se di loi yaisan doraban nga sai se ina bazaar setting da sonuga paruga se breakfast to halama bane ado bazaar de halak pada chapo kem le birak de na muksa glam he ka hai hana ina bread amasul lawrak pani bread ka sangom ga muk ni sajaya ne do tam nai su cha hi jang thongba yarane moine tv eng sa gra du ga gi amuk cha aidi kaim cha dre ba ko ai lai khuram loiramaga bazaar chaluraba anda isu cha thani aduga bread ka tawaga agi so breakfast se aduga tamna tawna nga se yai thoknaba tawrani cha thakpa loiraga sumaina tawada hapaga yai thoge nga se adum mamang su tawge fajana hawre ado mamang da ma leibanina adum u kano thara mathak mai tanda yai bana budi best ni ko hena adubu pai leite mai hojik karai da tharuni dodona gas asum yai khala sumaina nga se yai khala ga ko gas pamura pe warini gas se phangba wabani ne anduga puthi sing de lo yai san gare aduga muka nga cho ba si khara khandoga yai sallani singa se kaina nga se phaiba kana mai bam tawbani aduga khara mai se aina hanbada kalhanbani aduga taphallaga yai kanjale ama kano se ko gi ke hai mathak ka si sune mai taphala dum yai adi prek laurani aduga muka nga se aina mabuk se metok pari pamu bana su loire marum na ta yawe ba ko da nga sing ni sonoi ri chaning pona te da nga macha sa khoi su hana pi nge da nga macha ka se chaning am pona te ado aina dum khara dum nong phadok su chaning bagi lawrok pani ba dum khara khara di ko nga ji katang su khana bani do khara de mu ena chaning oi dine ba dune mabu tangkai me toy khara me tok tare ane se ki kano se on tok pa yare okay puthi yai bise adu sumaina nga thammaga dum chula makhada thammadi ba prek laung le nga on thogan hen taw nga tan thammirani on thoga aduga tawa sida hapaga chula akoi ge stop makha sida ko cha hi jang thong ko da mai manin duna adum hena krem lawakani ba ai pana koina thamya ni agum manga taru hapa kan choi jawi harani ba nga chobadi lerakre bazaar numit oirasu nang se ai su khangaba yai ba ko pangau da matam yam changharane na haul padana mukanga puthi ji su ko ha chaning ana de asengwagi pi nge chaning am mande ba ari ti ai san thama banina thawai dum si lora ko da ko ina prek la mani dum sai jagra haumanna mabu metre puthi ji so du si katang bo khadabi sisu yani on thokani aduga chak thonggatnaba dum si yai loirakpa chak thongba yarani gas gi loidorobani tha phajale ada gas loidora inju ki ba ko yari se
ꯂꯩꯇꯕꯅꯤꯅ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛꯇꯤ ꯂꯥꯎꯔꯦ ꯁ꯭ꯇꯣꯞꯁꯦ ꯍꯣꯔꯦꯟ ꯆꯥꯛ ꯁꯤ ꯃꯊꯪ ꯆꯥꯛ ꯊꯣꯡꯉꯅꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯅꯤ ꯁ꯭ꯇꯣꯞꯁꯤꯒꯤ ꯃꯈꯥꯁꯦ ꯊꯝꯃꯗꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯑꯃꯨꯛ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯖꯔꯅꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯃꯨꯛ ꯁ꯭ꯇꯣꯞ ꯃꯈꯥꯁꯦ ꯊꯝꯗꯗꯤ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯃꯔꯛꯇ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯉꯅꯤ ꯃꯥꯒꯤ ꯃꯩꯁꯥ ꯂꯥꯛꯄꯁꯤꯅꯀꯣ ꯑꯗꯨꯝ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯖꯔꯅꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯅꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯁꯤꯗꯒꯤ ꯑꯆꯧꯕ ꯈꯟꯗꯣꯛꯑꯒ ꯑꯩꯅ ꯈꯔ ꯑꯃꯨꯛ ꯌꯥꯏꯔꯦ ꯑꯃꯨꯛꯀ ꯉꯥꯁꯦ ꯑꯗꯨꯒ ꯁꯤꯅ ꯇꯥꯎꯔꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯨꯠꯄꯗ ꯑꯩꯈꯣꯏ ꯃꯄꯥꯍꯣꯏꯗꯤ ꯑꯗꯨꯝ ꯇꯥꯎꯗꯕꯤꯗ ꯉꯧꯗꯕꯤꯗ ꯑꯗꯨꯝ ꯐꯨꯠꯂ ꯑꯗꯨꯝ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯝ ꯈꯪꯗꯦ ꯉꯥꯍꯤꯡ ꯅꯝꯕꯣꯏ ꯈꯜꯂꯒ ꯊꯥꯎꯗ ꯀꯥꯕꯛ ꯀꯥꯕꯛ ꯇꯥꯎꯊꯣꯛꯑꯒ ꯊꯣꯡꯕꯅ ꯐꯩꯌꯦꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯊꯣꯡꯉꯅꯤ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯃꯄꯥꯒꯤꯗꯤ ꯉꯥꯎꯖꯈꯤꯗꯕ ꯐꯦꯕꯣꯔꯥꯏꯠ ꯉꯥ ꯃꯆꯥ ꯊꯣꯡꯕꯒꯁꯦ ꯑꯩꯁꯨ ꯆꯥꯕꯨꯗꯤ ꯆꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯟꯅ ꯄꯥꯝꯕꯕꯨꯗꯤ ꯑꯣꯏꯗꯦꯕꯀꯣ ꯉꯁꯤꯒꯤ ꯉꯥꯁꯦ ꯈꯔ ꯑꯃꯗꯤ ꯇꯥꯎꯊꯣꯛꯑꯦ ꯍꯧꯖꯤꯛ ꯇꯪꯈꯥꯏ ꯑꯃ ꯊꯣꯡꯖꯤꯜꯂꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯒ ꯃꯣꯔꯣꯛ ꯇꯪꯈꯥꯏꯒ ꯌꯦꯅꯝꯅ ꯇꯧꯔꯒ ꯁꯣꯛ ꯇꯧꯁꯜꯂꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯉꯥ ꯃꯆꯥ ꯊꯣꯡꯕꯁꯦ ꯑꯗꯨꯒ ꯈꯥꯏꯄꯣꯛ ꯑꯃꯗꯤ ꯊꯝꯃꯦ ꯑꯩꯅ ꯏꯔꯣꯜꯂꯒꯀꯣ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯉꯧꯔ ꯆꯥꯅꯤꯡꯕꯒꯤ ꯅꯨꯡꯗꯥꯡ ꯈꯪꯗꯦ ꯑꯗꯨꯒ ꯍꯌꯦꯡ ꯈꯪꯗꯦ ꯏꯔꯣꯜꯂꯅꯤ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯔꯒ ꯑꯗꯨꯒ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯑꯃꯨꯛ ꯁꯥꯍꯜꯂꯒ ꯉꯧꯔ ꯆꯥꯊꯣꯛꯑꯅꯤ ꯇꯪꯈꯥꯏ ꯑꯃ ꯂꯩꯕꯁꯤꯅ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯃꯣꯏ ꯑꯅꯤꯁꯨꯀꯌꯥ ꯆꯥꯅꯤꯡꯗꯦꯕꯀꯣ ꯃꯣꯏ ꯑꯅꯤꯀꯌꯥ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯣꯏ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯊꯣꯡꯉꯕꯅꯤꯅ ꯃꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤꯅꯁꯨ ꯂꯩꯔꯦ ꯆꯥꯅꯕ ꯇꯧꯔꯒꯦ ꯅꯣꯡꯕꯨ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯅꯣꯡ ꯑꯃꯨꯛ ꯆꯨ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯁꯥꯁꯨ ꯀꯟꯅꯕꯨꯗꯤ ꯁꯥꯗꯣꯛꯇꯕꯀꯣ ꯑꯃꯨꯛ ꯂꯦꯞ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯐꯤꯁꯨ ꯀꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯗꯤ ꯇꯣꯛꯂꯛꯑꯦꯀꯣ ꯆꯥꯛ ꯑꯗꯨꯒ ꯑꯅꯤ ꯑꯃ ꯃꯟ ꯆꯥꯍꯧꯔꯤ ꯌꯥꯝ ꯆꯥꯅꯤꯡꯗꯕꯒꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯣꯏꯔꯝꯃꯗꯤ ꯌꯦꯟꯒꯨꯝꯕ ꯑꯣꯏꯔꯝꯃꯗꯤ ꯉꯥ ꯑꯆꯧꯕ ꯑꯣꯏꯔꯝꯃꯗꯤ ꯉꯁꯥꯏꯅ ꯂꯣꯏꯈ꯭ꯔꯗꯕ ꯃꯆꯥꯅꯤꯅ ꯋꯥꯔꯤ ꯁꯥꯔ ꯆꯥꯔꯦ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯔꯦ ꯃꯨꯀ ꯉꯥꯁꯤꯅ ꯑꯃꯨꯛ ꯈꯔ ꯄꯤꯛꯄꯅꯤꯅꯀꯣ ꯃꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯔꯦ ꯑꯗꯨꯝ ꯑꯃꯨꯛꯁꯨ ꯂꯥꯁꯤꯟ ꯃꯈꯥꯗ ꯁ꯭ꯇꯣꯞ ꯃꯈꯥꯗ ꯊꯝꯃꯒꯦ ꯅꯣꯡ ꯂꯥꯛꯑꯦ ꯃꯌꯥꯝ ꯐꯤꯁꯨ ꯀꯪꯍꯧꯗ꯭ꯔꯦ ꯍꯌꯦꯡ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯑꯗꯨꯕꯨꯗꯤ ꯏꯃꯨꯡꯗ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯧꯖꯤꯜꯂꯝꯃꯒꯕꯨꯗꯤ ꯀꯪꯉꯦ ꯃꯆꯨꯝ ꯇꯥꯈ꯭ꯔꯦ ꯈꯔꯕꯨꯗꯤ ꯀꯪꯉꯦꯗ ꯑꯗꯨꯝ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯈꯔ ꯖꯤꯞ ꯃꯄꯥ ꯀꯩꯀꯩꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯒꯤꯗꯅꯤ ꯐꯤ ꯂꯧꯁꯜꯂꯕ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯟꯗꯦꯝ ꯄꯥꯝꯕꯤꯁꯤꯡꯁꯦ ꯑꯃꯨꯛꯅꯦ ꯅꯍꯥꯟ ꯁꯤꯔꯦꯅ ꯂꯣꯏ ꯇꯧꯔꯕꯅꯦ ꯃꯔꯨ ꯇꯥꯍꯧꯕꯅ ꯃꯌꯥꯝ ꯑꯃ ꯆꯣꯡꯊꯣꯔꯛꯑꯦ ꯑꯃꯨꯛ ꯊꯥꯗꯣꯛꯑꯅꯤ ꯑꯃꯨꯛ ꯂꯩꯄꯥꯛꯇꯤ ꯂꯩ ꯊꯥꯗꯣꯛꯑꯅꯤ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯃ ꯇꯦꯛꯊꯔꯦ ꯃꯅꯥꯅ ꯐꯖꯕꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯨ ꯃꯆꯥꯕꯨꯗꯤ ꯅꯠꯇꯦꯀꯣ ꯆꯦꯔꯤ ꯇꯣꯃꯦꯇꯣꯗꯨ ꯅꯠꯇꯦ ꯑꯆꯧꯕꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯐꯖꯅ ꯄꯥꯜꯂꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯠꯁꯤꯅ ꯌꯨꯡꯁꯟꯕꯤꯕꯅꯦ ꯑꯗꯨꯒ ꯉꯔꯥꯡꯁꯦ ꯑꯩꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯔꯥꯡꯗꯤ ꯀꯔꯤꯃꯠꯇ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯥꯁꯨ ꯂꯩꯇꯦ ꯆꯍꯤ 13 ꯐꯥꯖꯤꯜꯂꯛꯑꯦ ꯑꯩꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯁꯦ ꯆꯍꯤ 13ꯁꯤꯗ ꯍꯟꯗꯛ ചꯍꯤ ꯃꯉꯥꯏꯔꯦꯀꯣ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯗꯨꯝ ꯌꯦꯟ ꯊꯣꯡꯕ ꯀꯩꯀꯩ ꯊꯣꯡꯉ ꯑꯗꯨꯝ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯍꯔꯥꯎ ꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯁꯨ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯅꯤ ꯋꯦꯗꯔꯁꯤꯒ ꯈꯦꯆꯤ ꯆꯥꯕ ꯍꯥꯎꯅꯤ ꯀꯣꯏꯔꯣ ꯁꯟꯗꯥꯒꯤ ꯆꯥ ꯊꯛꯁꯤꯑꯅ ꯆꯥꯒ ꯈꯦꯆꯤꯒ ꯇꯧꯔꯒ ꯀꯥꯡꯉꯧ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯅꯣꯡꯁꯦ ꯑꯃꯨꯛ ꯐꯖꯅ ꯃꯝꯅ ꯂꯥꯛꯏ ꯆꯨꯗꯣꯔꯤ ꯐꯖꯅ ꯑꯗꯣ ꯐꯛꯄꯥꯏ ꯈꯔ ꯍꯦꯛꯑꯦ ꯌꯦꯅꯝꯒ ꯑꯋꯥ ꯐꯗꯤꯒꯣꯝ ꯇꯧꯔꯦ ꯑꯗꯨꯒ ꯈꯦꯆꯤ ꯊꯣꯡꯖꯤꯜꯂꯨꯔꯅꯤ ꯐꯤꯁꯦ ꯃꯆꯨꯝꯕꯨꯗꯤ ꯇꯥꯍꯧꯔꯦ ꯀꯪꯉꯦꯗ ꯑꯗꯨꯒ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯣꯡꯉꯅꯤ ꯑꯩꯁꯨ ꯌꯦꯅꯝꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝ ꯌꯥꯎꯋꯦ ꯃꯟꯊꯣꯛꯇ꯭ꯔꯗꯤꯕ ꯇꯜꯂꯦ ꯐꯖꯅ ꯃꯟꯊꯣꯛꯑꯒꯦ ꯑꯗꯨꯒ ꯇꯞ ꯊꯣꯡꯒꯠꯅꯕ ꯇꯧꯔꯅꯤ ꯆꯥꯛ ꯑꯗꯨꯝ ꯂꯣꯏꯔꯛꯄꯗꯀꯣ ꯈꯦꯆꯤꯁꯤꯗꯤ ꯍꯣꯔꯦꯟ ꯑꯩꯗꯤ ꯈꯦꯆꯤꯁꯦ ꯏꯪꯉꯒꯁꯨ ꯑꯗꯨꯝ ꯍꯥꯎꯔꯦ ꯏꯪꯉꯗꯤ ꯄꯣꯠ ꯑꯃ ꯂꯩꯅꯀꯣ ꯁꯥꯔꯒ ꯍꯥꯎꯕꯗꯣ ꯑꯗꯣ ꯏꯪꯉꯁꯨ ꯍꯥꯎꯋꯤ ꯊꯣꯡꯗꯣꯛꯑꯅꯤ ꯑꯅꯤꯁꯦ ꯇꯨꯝꯈꯔꯦ ꯑꯃꯨꯛ ꯑꯩꯁꯨ ꯁꯣꯏꯗꯣꯛꯅ ꯊꯝꯃꯝꯃꯦ ꯌꯦꯅꯝ ꯐꯛꯄꯥꯏ ꯑꯗꯩꯗꯤ ꯐꯗꯤꯒꯣꯝ ꯀꯩꯀꯩ ꯃꯣꯏ ꯑꯅꯤ ꯆꯥꯛꯇꯣꯛ ꯂꯣꯏꯔꯒ ꯇꯨꯝꯈꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯁꯣꯔꯤꯅ ꯊꯣꯡꯗꯣꯏꯅꯤ ꯑꯩꯗꯤ ꯈꯦꯆꯤꯁꯦ ꯑꯅꯝꯕꯅꯁꯨ ꯃꯣꯁꯣꯔꯤꯅꯁꯨ ꯍꯥꯎꯋꯦꯀꯣ ꯃꯣꯁꯣꯔꯤꯒ ꯆꯦꯡꯒꯁꯦ ꯑꯩꯅ ꯘꯤ ꯇꯣꯠꯄꯅꯦ ꯑꯗꯨꯒ ꯀꯨꯀꯔꯗ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯁꯣꯏꯕꯁꯤꯡꯗꯨꯁꯨ ꯑꯗꯨ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯈꯤꯆ꯭ꯔꯤ ꯊꯣꯡꯕ ꯃꯇꯝꯗꯀꯣ ꯐꯛꯄꯥꯏꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯞꯀꯦꯅ ꯑꯩ ꯃꯅꯝ ꯁꯤꯕꯅꯦꯕ ꯌꯥꯝꯅꯀꯣ ꯐꯛꯄꯥꯏꯁꯦ ꯍꯥꯞꯄꯅꯦ ꯑꯗꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯆꯟ ꯀꯩꯀꯩ ꯂꯣꯏ ꯍꯥꯞꯄꯒ ꯀꯨꯀꯔꯗ ꯑꯩꯅ ꯑꯗꯨꯝ ꯁꯤꯇꯤ 2-3 ꯀꯥꯝꯊꯣꯛꯑꯅꯤ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯀꯩꯅꯣ ꯐꯛꯄꯥꯏ ꯀꯩꯀꯩꯁꯨꯅꯦ ꯑꯗꯨꯒ ꯁꯦꯅ ꯀꯥꯡꯉꯧ ꯑꯃ
ꯑꯩ ꯆꯩꯔꯥꯎꯕꯒꯤ ꯃꯥꯏꯔꯦꯟ ꯃꯆꯦꯠ ꯑꯃ ꯂꯩ ꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯈꯥꯃꯦꯟꯅꯦ ꯑꯥꯂꯨꯅꯦ ꯀꯣꯕꯤꯅꯦ ꯆꯅꯥ ꯃꯣꯇꯣꯔ ꯇꯤꯡꯕ ꯈꯔ ꯂꯩ ꯍꯥꯞꯆꯜꯂꯒ ꯉꯧꯁꯜꯂꯅꯤ ꯑꯁꯤꯅ ꯑꯗꯨꯒ ꯑꯩꯒꯤ ꯀꯨꯀꯔꯗ ꯈꯦꯆ꯭ꯔꯤꯁꯤꯁꯨ ꯀꯥꯝꯃꯦ ꯃꯊꯛꯇ ꯂꯣꯏ ꯃꯅꯥꯁꯦ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯑꯗꯨꯁꯨ ꯑꯩꯅ ꯁꯣꯔꯤꯌꯥ ꯑꯝꯗ ꯈꯥꯏꯗꯣꯛꯑꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤꯗ ꯈꯦꯆ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯗ ꯃꯆꯨꯃꯛ ꯇꯥꯗꯦ ꯈꯤꯇꯪ ꯋꯥꯎꯅ ꯆꯠꯂꯦ ꯀꯂꯔꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯈꯦꯆ꯭ꯔꯤ ꯊꯣꯡꯕ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯦꯕꯀꯣ ꯀꯦꯃꯦꯔꯥꯗ ꯈꯦꯆ꯭ꯔꯤꯁꯤꯒꯤ ꯃꯆꯨꯁꯦ ꯇꯥꯁꯟꯗꯕꯩ ꯋꯥꯏꯅꯤ ꯑꯗꯣ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯐꯖꯅ ꯇꯣꯠꯈꯥꯏꯕꯅꯦ ꯑꯩꯅ ꯃꯇꯨꯝ ꯀꯩꯀꯩꯁꯤꯡꯁꯦ ꯑꯗꯨꯒ ꯁꯣꯛ ꯇꯧꯁꯜꯂꯅꯤ ꯌꯦꯅꯝ ꯇꯦꯖꯄꯇꯥ ꯃꯣꯔꯣꯛ ꯑꯀꯪꯕ ꯉꯧꯁꯜꯂꯒ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯌꯥꯝ ꯂꯥꯛꯅꯔꯒ ꯆꯉꯥꯡꯒ ꯇꯧꯔꯒꯀꯣ ꯃꯌꯥꯝ ꯂꯥꯛꯑꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯨꯝ ꯑꯃꯅꯤꯇꯅꯤꯗ ꯏꯗꯣꯝꯆꯥꯍꯣꯏꯁꯨ ꯂꯥꯛꯑꯦ ꯑꯁꯦ ꯑꯩꯒꯤ ꯐꯣꯟ ꯑꯃꯗꯒꯤ ꯑꯩꯅ ꯀꯦꯃꯦꯔꯥꯁꯦ ꯂꯧꯕꯅꯤ ꯌꯦꯡꯉꯨ ꯁꯤꯅ ꯐꯣꯟꯁꯤꯗ ꯄꯨꯔꯥ ꯃꯝꯁꯟꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯀꯂꯔ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯁꯣꯛ ꯇꯧꯁꯜꯂꯦ ꯑꯗꯨ ꯏꯗꯣꯝꯆꯥꯍꯣꯏꯁꯨ ꯁꯣꯝꯗꯒꯤ ꯕꯔꯗꯦꯗꯁꯨ ꯌꯥꯎꯗꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯥ ꯊꯛꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯅ ꯁꯟꯗꯥꯒꯤ ꯍꯥꯏꯅ ꯈꯦꯆ꯭ꯔꯤ ꯇꯧꯔꯒ ꯋꯦꯗꯔꯁꯤꯒꯗꯤꯀꯣ ꯎꯇꯤꯒ ꯌꯥꯎꯔꯗꯅ ꯍꯦꯟꯅ ꯍꯥꯎꯒꯗꯕ ꯑꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕꯒꯤ ꯍꯋꯥꯏ ꯀꯩꯅꯣꯝꯐꯧ ꯇꯤꯡꯍꯧ ꯈꯣꯠꯍꯧꯕ ꯇꯧꯗ꯭ꯔꯦ ꯉꯁꯥꯏ ꯀꯥꯡꯉꯧꯗꯣ ꯁꯦꯝꯕꯗꯨꯗꯤ ꯌꯥꯝꯃꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯉꯧꯁꯜꯂꯒ ꯉꯧꯔꯛꯑꯒꯗꯤ ꯄꯠꯊꯈ꯭ꯔꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯀꯥꯡꯉꯧꯁꯦ ꯍꯥꯎꯔꯦ ꯑꯗꯣ ꯏꯆꯦ ꯍꯣꯏꯁꯨ ꯂꯥꯛꯑꯦ ꯏꯆꯦ ꯑꯅꯤ ꯏꯆꯦ ꯁꯨꯁꯤꯂꯥꯒ ꯏꯆꯦ ꯅꯥꯎꯕꯤ ꯄꯨꯟꯅ ꯑꯗꯨꯝ ꯂꯝꯕꯤꯗꯩ ꯐꯪꯅꯔꯒ ꯂꯥꯛꯑꯦ ꯏꯗꯣꯝꯆꯥꯍꯣꯏꯁꯨ ꯑꯩꯅ ꯀꯧꯔꯦ ꯏꯗꯣꯝꯆꯥꯍꯣꯏꯒꯤ ꯃꯧꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯏꯗꯣꯝꯆꯥꯍꯣꯏ ꯃꯧꯁꯦ ꯑꯍꯟꯅꯦꯕꯀꯣ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯏꯗꯣꯝꯆꯥꯍꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯈꯤꯕꯗꯨꯗꯅ ꯂꯥꯛꯄꯗꯨꯅ ꯑꯇꯣꯝꯕꯤꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯟ ꯑꯗꯣ ꯃꯌꯥꯝ ꯇꯧꯔ ꯆꯥꯃꯤꯟꯅꯔꯅꯤ ꯑꯩꯈꯣꯏ ꯈꯦꯆ꯭ꯔꯤꯕꯨ ꯊꯣꯡꯉꯕ ꯁꯥꯟꯅꯔꯒ ꯆꯥꯗꯣꯏꯅꯤ ꯉꯥꯃꯨꯛ तुमने खा लिया तो मेरे से हाउरा है ना किसे हाउरा इधर जाकर काय चाहती हैं जगह दे हलकी दे इसी का ꯈꯦꯆ꯭ꯔꯤꯒ ꯀꯥꯡꯉꯧꯒ ꯆꯥꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯕ ꯍꯔꯥꯎꯕꯩꯅꯤꯗ ꯑꯗꯩ ꯏꯗꯣꯝꯆꯥꯒ ꯃꯣꯏꯒꯤ ꯏꯗꯣꯝꯆꯥ ꯏꯃꯧꯒ ꯉꯁꯤ ꯕꯖꯥꯔ ꯇꯧꯗ꯭ꯔꯤꯅꯀꯣ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯕꯖꯥꯔ ꯅꯨꯃꯤꯠꯅ ꯕꯖꯥꯔ ꯇꯧꯗ꯭ꯔꯦꯅ ꯈꯔ ꯉꯟꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯏꯆꯦ ꯑꯅꯤꯃꯨꯛ ꯆꯠꯂꯒꯦ ꯃꯝꯃꯦ ꯍꯥꯏꯅ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯑꯦ ꯕꯖꯥꯔ ꯅꯨꯃꯤꯠꯅꯤꯅ ꯃꯤ ꯈꯨꯠꯆꯤꯟꯁꯦ ꯁꯤ ꯆꯠꯈ꯭ꯔꯦ ꯑꯝꯇ ꯑꯗꯨꯒ ꯑꯩꯁꯨ ꯉꯁꯥꯏꯁꯦ ꯂꯩꯔꯛꯄ ꯋꯥꯠꯂꯦ ꯑꯩꯗꯤ ꯐ꯭ꯔꯨꯠ ꯈꯤꯇꯪ ꯂꯩꯅꯤꯡꯕꯀꯣ ꯑꯪꯒꯨꯔꯒ ꯇꯔꯕꯨꯖꯀꯅꯦ ꯄꯥꯔꯨ ꯍꯩꯁꯨ ꯍꯧꯖꯤꯛ ꯁꯣꯔꯠ ꯕ꯭ꯔꯦꯛꯅꯦ ꯍꯥꯏꯅ ꯑꯃꯨꯛꯀ ꯃꯥꯒꯤ ꯇꯤꯐꯤꯟ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄ ꯂꯥꯛꯈꯤꯗꯅ ꯏꯗꯣꯝꯆꯥꯍꯣꯏꯁꯨ ꯐꯪꯅꯔꯦ ꯂꯝꯕꯤꯗ ꯑꯗꯣ ꯑꯩꯁꯨ ꯇꯔꯕꯨꯖꯀ ꯑꯪꯒꯨꯔꯒ ꯂꯩꯔꯦ ꯏꯗꯣꯝꯆꯥꯍꯣꯏ ꯑꯃꯨꯛ ꯐꯪꯅꯩ ꯏꯗꯣꯝꯆꯥꯍꯣꯏꯁꯨ ꯂꯩꯕ ꯂꯣꯏꯔꯦ ꯄꯨꯟꯅ ꯍꯟꯕꯤꯅꯔꯦ ꯀꯔꯤ ꯑꯃꯨꯛ ꯆꯥꯏꯅꯣꯅꯦ ꯂꯥꯏꯛ ꯇꯧꯗ꯭ꯔꯣ ꯄꯥꯔꯨꯁꯦ ꯃꯃꯥꯅ ꯃꯌꯥꯝ ꯁꯥꯟꯅꯕꯗꯣ ꯂꯥꯡꯕꯗꯣ ꯃꯥ ꯆꯥꯕ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯈꯔꯒ ꯈꯦꯆ꯭ꯔꯤ ꯄꯤꯔꯛꯑꯣ ꯍꯥꯏꯁꯤꯅꯤ ꯑꯗꯨꯝ ꯈꯔ ꯈꯥꯏꯗꯣꯛꯄꯤꯕꯅꯦ ꯑꯩꯅ ꯑꯗꯣ ꯃꯥꯁꯦ ꯆꯥꯖꯔꯅꯤ ꯑꯗꯨꯒ ꯏꯗꯣꯝꯆꯥꯍꯣꯏꯗ ꯈꯔ ꯄꯤꯈ꯭ꯔꯦ ꯌꯥꯝ ꯂꯦꯝꯗ꯭ꯔꯦꯗ ꯑꯗꯨꯝ ꯀꯣꯟꯅꯔꯦ ꯑꯣꯏ ꯏꯗꯣꯝꯆꯥꯍꯣꯏꯗꯁꯨ ꯈꯔ ꯄ꯭ꯂꯦꯠꯇ ꯈꯔ ꯄꯤꯔꯒ ꯑꯗꯨꯒ ꯑꯁ ꯑꯩꯗꯤ ꯀꯣꯛꯄꯨ ꯆꯤꯛꯂꯤ ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯆꯉꯥꯡ ꯊꯛꯑꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯗꯤ ꯆꯉꯥꯡꯁꯦ ꯏꯁꯥꯗ ꯐꯕꯀꯣ ꯆꯉꯥꯡꯁꯦ ꯑꯩꯉꯣꯟꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯁꯪꯒꯣꯝꯒꯤ ꯈꯤꯇꯪ ꯁꯤꯡ ꯈꯔ ꯅꯝꯅ ꯍꯥꯞꯆꯜꯂꯒ ꯂꯣꯜꯂꯒ ꯊꯛꯇꯗꯤ ꯌꯥꯔꯣꯏ ꯀꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯦ
ꯀꯣꯛ ꯆꯤꯂꯤ ꯆꯤꯂꯤ ꯇꯧꯕꯅꯦ ꯑꯌꯨꯛꯇꯁꯨ ꯑꯩꯅ ꯕꯖꯥꯔꯗ ꯑꯪꯒꯨꯔꯁꯦ ꯌꯦꯡꯉꯛꯄꯅꯦ ꯑꯪꯒꯨꯔꯁꯦ ꯌꯥꯝ ꯍꯦꯟꯅ ꯊꯨꯝꯕꯗꯤ ꯑꯣꯏꯗꯦ ꯈꯤꯇꯪ ꯁꯤꯟꯇꯛ ꯁꯤꯟꯕꯕꯨꯁꯨ ꯍꯥꯏꯕ ꯌꯥꯗꯕ ꯈꯤꯇꯪ ꯆꯪꯉꯦ ꯑꯗꯨꯒ ꯇꯔꯕꯨꯖꯁꯤꯡꯒ ꯂꯧꯔꯦ ꯑꯩꯒꯤ ꯆꯥꯁꯦ ꯁꯤꯡ ꯈꯤꯇꯪ ꯅꯝꯅ ꯍꯥꯞꯆꯤꯜꯂ ꯂꯣꯟꯕꯅꯤ ꯀꯣꯛ ꯆꯤꯂꯤ ꯆꯤꯂꯤ ꯇꯧꯅ ꯑꯗꯨꯒ ꯄꯥꯔꯨꯒꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯨ ꯄꯥꯔꯨꯒꯤ ꯍꯞꯇꯥꯒꯤꯀꯣ ꯇꯦꯁ ꯂꯧꯔꯦꯕꯀꯣ ꯍꯌꯦꯡ ꯍꯤꯟꯗꯤ ꯔꯤꯗꯤꯡ ꯂꯩꯕ ꯑꯗꯨꯃ ꯀꯟꯅ ꯄꯥꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ